welcome back to my channel. Mayam ngasi se ko nga gi fry to doi ni nga se kamaina semi kamaina fry to yeba do mayam do loi puna mak share to jarake aduga mathang naina mayam jemina si aduga siga leiba nga se ai kai nga no confirm khang dare ba ko haibadi mirga machara दुमायन सु माले अदो खंगद्रे मयाम अदुगा आइना हंगसु ngौद्रे बको मांगोंदा nga se kai nga no haiba ko ado mayam haji nga se phajana ai maku se khoktok pirani ba ko nga se kaisu maku kai gra kai kholakte ba aduna haji phajana maku se phajana khoktok pirani aduga kati sina ko mamai digi makok tegi loina haji amona kai puna maloi lotho ni ba ko phajana tawraga ko aduga phajana sumaina haji sengna tawraga nga se phajana lotho e mayam loi puna maki ko adu loraga phajana chamto khotoga aduga manungi maringa kai gra sing do adu su loina lothok trobani ba ko adu mayam nga macha semba se jamna sathina wai achoba semna khara phei ba ko nga macha semba jam sathina kopi macha oibani na ko pitu pitu pani na jamna adi kana tawbodo nuai tabado adumai oeba ko chobadi jamna laina semba jai ba do macha se amna kaisu kaino oide aduga sida leire loi puna mak kaina tawre loina seng do khoto tana ka kauna lore aduga thum khara hape aduga jaingang asuba khara hape aduga mayam khara thau khara hape aduga phajana to lani ba ko aduga to paloraga ji phajana haidi thammani nga ha ko aduga jengo phajana masala singje manung da changna ba haina phajana to le ba ko aina aduga sida jengo mayam jengmo phangani phajana sathi na phajare color se ko aduga si se jengo haji phajana tawraga ngaudro bani ba ko mom tawraga ko mayam aduga sida jengo khang thangale khang se thangat paloraga aina thau khara hapani aduga thau se khara hena hapani kai no haibadi nga se adum kana tawbani na ko adi dum sanglap tawbani na thau se khatang jam hap di ja roba aduna khang su sare aduga mathang tawraga nga se aina hapani aduga sida aina nga se mari tawraga hapani boko jamna hena hapchalasu amuk nga do kan taw wat pada nuai tidana ko mayam aduna sida nga se phajana hape mari tawraga hape bako aduga phajana okhai bire mayam aduga sida leire nga sigi final look jengwa phangani aduga mayam su so dana asigi recipe se try do bio recipe dio order nga gi baza oire adu mayam asigi video se matang se lesen jarage aduga mathang da mo ano video puraga lakjarage mayam agi video se nungai ba taraga di like share and subscribe to biro mo ngasi go enadi bye bye, thank you for watching.